Manipur THOKLIBA IRANG ASIGI MARAKTA good governance Oinaba Hotnarabasu Ngamdabagi Awaba Maioknadaba Natte HAINA Manipur LEINGAK Minister YUMNAM Khemchand PHONGDORAKLI Wafam asing asi singjamai BJP mandal na silaga YUMNAM lekai da leiba Minister YUMNAM Khemchand ki yumda pangthokpa good governance day gi thauramda mahakna phongdokhibane India ki hanagi Prime Minister Lekhidraba Atal Bihari Vajpayee gi photo da leisu katuna pangthokpa thoromadu ga mari leinana Minister Khemchand na paumi singda hai Manipur yauna Northeast ki state sing chawkhatna India na chawkhat piyaroi haibase Lekhidraba Atal Bihari Vajpayee gi achetpa thajabade Madumakna Atal Bihari Vajpayee na India ki Prime Minister oiringai matamda region asigi chawkhat thorangda akhanaba meeting thamnabagi damak Ministry of Development of Northeast region ase linkhatlamkhe asigumba meeting sanba amasung ningthina wakhal khanba ngamba luchingba asina hawdoklamba donor ministry gi mateng na ngaside Northeast ta ahongba kaya purakpa ngamlakle haina mahakna phongdokhe Thauram aduga mari leinana paumi singna hangba wahangi paukhum piraduna Minister Khemchand na makhatana hai mamang chahi metang ahumdagi thorakhiba irang asina maram oiraga mahaki makhada leiba PMGSY gi thabak thauram singda chauna chaitheng phangdaba natte maru oina PMGSY gi makhada chingi tongan ba mafamda paikhatpa thabak sing mapung phana loisinba ngamhaude PMGSY gi makhada Churachandpur da thabak suba contractor kharagi lupa crore yankhairom oigadaba gari irang asida mai thadokre haibagi report lei Manipur da THOKLIBA IRANG Marakasida good governance Oinaba Hotnarabasu Ngamdabagi Awaba Maioknadaba Natte Adumakpo mahausa ki tangdu leitaba fibam da hanjilaknaba amata oina hotnarabadi aikoina pamliba good governance adu soidana phangba ngamgani haina Minister Khemchand makhatana phongdokhe Atal Bihari Vajpayee ji Prime Minister oiba matamda donor minister linkatana Northeast India si sakotana Bharat sakotpa yaro haibagi thimda adungba wakhal yamna sauna in particular Manipur haijabatai Northeast apunba madi Manipur yauna punna sakotragadi Bharat sakotpa yade haina khallakanda donor minister ga lingat piramba dungba kogi Prime Minister Honorable Prime Minister oibiramba adu haikal lekat tamjaban numini aina paijariba department anisida amadi kogi Pradhan Mantri Viramashina Linkalamani rural roads PMGSY very unfortunate inangsi tholakpadagi singi lam da ayam boina thabak loisan banga maude hadi thabak loisan banga maudri si hujik kogi samna Churachandpur khaktada aingonda pibi rakpo reporter kogi thika tawbasingi koror yankai henbagi gari mai sakibagi awaba mayongne aduna samna irang maraksidari good governance oinaba tanaba honarasu any development do good governance ni natra adu kidang ngamdabagi awaba duri lei do punamak koi mayam sang honami rakanda shanti lagadi adum hanagi kanodul manjalakani na ai thamjari